Quality laitaba amadi Bosem gi watermark yaudaba cheda lairik number yaroi mahiroi singi textbook matam chana fanghangadabani haiba demand tawraduna ngase Desam gi Thoumi Singna Bosem gi office ta Thomjinkhre Desam gi president M Somorjit na luchingba Thoumi Singna numit yungba aduaida Bosem gi office ta Thomjinduna mahiroi singda lairik matam chana fanghallu quality yaudaba cheda lairik number yaroi quality yaudaba che supply toba farm blacklist tawgadabani che gi scam Chenaba Education SK Commissioner Bosem ki chairman amadi secretary gi mathakta inquiry tawduna chairak pigedabane haiba kholau kaya laukhe loinana Bosem gi chairman amasung secretary ki room mamang phawba mahiroi sing aduna changsin khe khongjang adugi pau hek tabaga Imphal police station gi osina luchingba police ki team ama Bosem ki office ta laklaba matung khongjang loi singna wari sana khe tungda Desam gi luchingba ahum khangatlaga Bosem gi chairman so oriba Education SK Director amadi Bosem gi Secretary ga unaduna warisana khe khongjang aduga mari leinana Desam gi President M Somorjit na phongdorakpada Bosem na handake lairik amadi answer script nambagi che lawbagi matang da chathariba scam asi PR lengak na tasin usinadana leiba asi hakchin lawi scam asi da traineri ba singi mathakta Lengakna awangba thaki inquiry committee ama semduna thigat kadabani maduda mara leiramba official sing logi matung ina chairak pigedabani hairi lagliba tang tara manga dagi school singi class haugodoriba asi nangnana ba Bosemna quality leiba cheda namba lairik phanghandrabadi he na kanba khongjang kaya changsilakani haina Somorjit na jackson wa thamke Loi kayagi lai phangmuidabagi asungba isu tholo babuda board ki authority amasung Manipur lengak na pia lengak achina tuminna khangsin usinadabadawna sum leirakanda leibagi thongsa amasi awang bathakta mairoi lupasina mairoi mayam gi mot sinjarakanda awang bathakta koi condemn tawjari koi demand di thuba matamda sugumba tender gi matungina pibam thokpa chi pidaba sub standard oiba chi pisaliba asugumba farm sa Masi tender ki process masatu yaujaba karigumba tender na man submit tawri bachie je manadaba substand oi bachi pi targadi blacklist tawba yai haiba wapum bo yauri base masi matungina blacklist tawgadabani athuba matamda high level inquiry committee ma sembirakanda masi tijinbigadabani board masana su hujik phawba khangsin usinadana leiriba asugumba uba kemama tawba boche khangsin usinna leibse yaroi masana mase miyam mamangda yajagadabani habaseikogi demand